Hi guys, good morning. Ngasise January date 7 ko aina ngarang thagachaba haujakheba dumaina Delhi gi ba Teroscope haidi ngasi gi ba rashifal gi mawongda nungti gi changnai thagatpa ngamnaba hotnajage haibado ko. So ngasi gi oina su haidi ngasi 7 of January ngasi gi oina su ngasi gi numitida kari kari haidi sana checkshinba yabage natragana kari kari pige rashifal gi mawongda ko. Adumaina card che yengadoine ado mayamna ngasiगी reading si yengd꯭ꯔꯤꯉꯩꯗ ngasiगी numitse afaba numit ama oiminase yaifaba numit ama oiminase na mayam punna adum manifest tawminase ado ngasiगी oinasu ngarang tawjakhiba mawongda chap manana ko card singsigi maraktagi card ahum lawthokjagani so card ahum sidagi isa isa nang haktang push tawbiraga card ahanba anishuba ahum suba sidagi karamba khansige habado haktang push tawbiro duga khoi hojik yengase ahanbada the burden hariba card chatholek ko ahanba card khanbiriba chilinaw singgoina ngasigi numitse khitang isase isagi duties and responsibilities na khara tight oibagumba haibadi thabak inkhangda matam thadaringaida dagi isagi thabak aruba ma complete tawnaba hotnabada natragana isagi oina khitang haibadi ai sima loishandaba yade sima tawshandaba yade haina isada pressure gumba khara leibana maram oiraga adudo complete tawnaba hotnaringaida isase khitang tired oiba adagi isase khitang wabagumba adugumba kharadi thengnaba yaibako adubu ngasigi numitida isana thadaba effort khudingmaki afaba result ti loina phangani hoi ngasigi numitse khitang tiring oiba yai tough oiba yai khitang waba yai ko adu oiba taragasu ngasigi numitida thadakhiba effort singi mahai soidana afaba oina chaba phangani afaba mahai phangani haba advice se card phangeba ko aduna ngasigi numitida isana isagi ithauda focus tawbada ninghanaba tawbiganoba ko anishuba card breakthrough hariba card chatholek ko sigi card chigi matungina anishuba card khanbiriba chilinaw singi oina ngasigi numitse ngarang ngahan or previous few days isase daw yaramdaba yai or isana tawge khanba ningmat ithung thungdabagumba thaba ama plan tawraga hekta oithokpa wabagumba adugumba khara thengnabiramba yaibako no ngasigi numitsidagi isagi phattaba awaba pumnamaktagi breakthrough tawba ngamgadawba isagi daw yarakkadawba adagi isana kainoma tawge singa pangthokena khanbase pangthokpa ngamgadawba adagi isagi oina haidi hana tawramdaba mawong matawda thabak inkhang tawrakpa ngambabu oiro natragana isagi oina leiramba haidi planning gumba execute tawba ngamba oiro adumaina afaba khara adum grab tawba ngambagi chances ngasigi numitida pibako aduna ngasigi numitida isagi oina daw leigani aduga isase hana leiramba mawongdagi change tawjaba ngambagi chances piri aduna isana opportunities lakpa ama hekta lemna manghanbiganu haiba advice se phangebako last but not the least going with the flow ahum suba card khanbiba ichilinaw singi oina ko going with the flow hariba card chithole sigi going with the flow hariba card chigi matungina ahum suba card khanbiba ichilinaw singi oina ngasigi numitse adum yam smoothly and leisurely changshinba yabagi possibilities leye hoi isada yam hena nungnangba phattaba chingnaba adugumba kaisu thudokpa pide isagi oina ngasigi chatliba flow sida haidi adum chatningba maikei amada flow amada adum phajana focus oina adum chatpa ngambagi chances lei aduga isagi side tagi habadi like ngasi card 3 khanbiriba ichilinaw singi oina isagi side tagi ngasi oina adum luck su adum leiba yabagi chances leiyebako aduduna isana adum afaba side ta oina flow se chathlawragadi hena afaba oigani na card sina specify tawjayebako ado sisina card 1 2 3 ahummakki oiba reading laikhre ado general oina ko general oina mayamgi ngasigi kari advice leige haiba kanda fighting hariba card chatholek ko so ngasigi numitida isagi oina isana isagi rights kidamakta natragana isana isagi justice kidamakta or isana isagi punsida hena chawkhatnabagidamakta hoi mi ta khatnaw chainaw habde nate ko but isana isagi war ama fight tawjaba natragana isana adum lan haidi isagi oiba career da oiro personal life da oiro isana isagi justice kidamakta lepchabada kemta akaiba leite haiba advice se phangebako aduga we are the world hariba card chigi matungina ngasigi numitida isa isana hotnajaba khudingmak loinamak adum afaba mahei chaba yabagi chances lei luck adum lei haibasima khangjinbiyobako
ꯁꯨꯃꯥꯏꯅ ꯉꯁꯤꯒꯤ ꯗꯦꯂꯤ ꯇꯦꯔꯣꯠ ꯁ꯭ꯀꯣꯞꯁꯦ ꯂꯣꯏꯔꯦ ꯁꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯑꯦꯗꯚꯥꯏꯁꯁꯤꯡ ꯂꯧꯁꯤꯟꯕꯤꯔꯒ ꯃꯊꯪꯒꯤ ꯔꯤꯗꯤꯡ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ